Hello guys, ngasi so mayam gidong na video pulang chere ngasi ko inakta phami bisde YouTuber afauba kaya afauba na thiko na mo sa khang ne dune Hello everybody say flow hello everybody ai phama le mamit ko aduga khogi aigi nakanda khoi plot leiri sa sina thoibo official adoga si aigi inakta lakpiri ne ko nungsidana aidi imanabo moina ko ado aionda kai hangning ba leba khogi thoiba official gi ko khogi team member pulap na hairo kai no de ngak no leidu bro ai ko hangje ke ko bro bro gi min de sing kai ko gi ai min asing se puren kawe ko ado puren se aina class 6 ka kanda dum isana dum phone dere phone jawre akoi ai ming ja de akoi baba mama gi ming ja hapning ba tale adi ming ama de punchi gi oi houdui dena na akoi ima ai gi ima ming na punima si kawe ko adu ka akoi bai ming sina noren ado akoi ma de gi pu se pu lok thu ga akoi ba de gi ren lok thu ga puren na dum kawe class kano 7 ka ko dai de gi ado bro ji hojek ima ipa suna leire leire bro ji nupi thi ro kam tor thire nupi kai wai de gi ming na kai ko ga isa kya sur ge ai gi akhoi ga dum nak na khara lak pudi lak na so dum wongu adum heu ko wongu chandang khong de ge aduga maming na thongam thoi sana aduga isa nupi yaure sa maming na lairen sana bro gi ming makha chatraga na te siga di pun de ko ai de lairen maming ka di pun de sinu kano gi ai gi puren si de gi ren lak thoga aduga isa gi ai gi nupi gi maming de gi sana thoi sana haraga sana lak thoga lairen sana ana pula dum ai lairen maming ki so dum yaure yare ai di dum maming ji da dum yaure ko inda video question ji khara ngake ko hang bro gi hana haji pakhang oi punsi da x kadi le biram bro x laite da x ki oina di laite x haje adi aina dum kano toge adi aina koiri nupi se dum lauge khale ko adum hanba ado x kaina adu di khande adu crush nunga di larabi ko aduga koire ga kaina badi sidi yaw di adu bro na youtube se hang ki kyang kuirage YouTube se chahi ma phare ngarang ga anniversary nga ko ki bido adu mamang chahi gi May 10 dagi ha YouTube bro je bro gi channel jamna mina viral oire ba ana misa khanga boy oi de kara hai adu bro na ji kai gumba 1 lakh gumba 2 lakh gumba matung da ji bro ne khoi da support lakh ba da pana support to video ko pe je 1 lakh gumba 2 lakh gumba matung da pb khamra kari le chamane keno aina si yore na aigi oiba leiti hebo ko aina yamna phawre na su leiti do chamane hadi aina towa ngami thabak se hadi akhoi athoiban adum towa ngamgani heba hadi ai badara so dum loina towa ngamba nga tan hebo ko aduna chamane hadi mi monda amana amagi handanaba singbase kamta khan loidabane handi lowe wa khan gi oina ko ado tai tai khangdre loina yega je wai oda handana yengu ju kana khang ma du de ado bro ne ko bro ko chalam khak de ko si ko ne da bi ko kai mamit yamba nupi de mamit yamba nupa sing kari haningi bro na ai na nupi ji ulin ko ning ba nupa ji ulin ko khang ning ba nupi nupa sing kari haningi ado jam ko bro ado moi wa khan he du de aina ko aina simdu uba ngamba din te ado man haning ba am de bro ado man to do adi phati di ado moina chanam da ba su yai ko adi nupi du na su nupa do paam do de nupa du su nupi do paam do je adu di khang de ko nar ma ga aduga adu mana yamna kana to du di ai amada ga sum sanabi bagi mong da to du di to honing de du bro gi khwai paam be sang ji gari aina khwai paam hawai thongba je am paam ai cha se phang de ba hawai je ko pa kan na akoina adum akon khau de imai pa se hingon adum koi le ra ma ni na aduna hawai je kari hawai oi de hawai kang tak ade di hawai mapum do ya ra di ani bro sahi kyam sur ge ji chahi kuni thoi sure 22 school di class sum sagi merit che kai bu tamage kai bu ji tam tharibra duga kamain tawri ai class 12 lore 12 lobe de ai interest le tare le sida ai gi ono ko adu dagi ai gi punchi lambi je changage nei punchi lambi da dum chang ai gi
ꯇꯧꯒꯗꯕ ꯂꯝꯕꯤ ꯂꯥꯛꯀꯗꯕ ꯑꯗꯨꯝ ꯂꯩꯔꯕ ꯂꯝꯕꯤꯁꯤꯡꯁꯦꯀꯣ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯑꯗꯨ ꯁꯤ ꯍꯥꯏꯅ ꯂꯣꯏ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯆꯪꯉꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯅꯦ ꯑꯗꯣ ꯕ꯭ꯔꯣꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯗꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯂꯧꯕꯗꯁꯨ ꯇꯥꯕ ꯌꯥꯎꯔꯦꯕ ꯕ꯭ꯔꯣꯁꯦ ꯍꯥꯟꯅ ꯒꯦꯝ ꯁꯥꯟꯅꯕ ꯉꯥꯎꯔꯝꯕꯗꯒꯤ ꯁꯤ ꯊꯥꯛꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯕ꯭ꯔꯣꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯒꯦꯝꯒꯤ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯒꯦꯝꯁꯦ ꯈꯨꯡꯉꯥꯎ ꯑꯃꯅꯤꯗ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗꯒꯗꯤ ꯃꯩꯒ ꯂꯥꯛꯄꯒꯥꯏꯁꯦ ꯂꯩꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗꯩ ꯂꯥꯛꯑꯒꯅ ꯅꯣꯡꯉꯥꯟꯐꯥꯎ ꯂꯥꯛꯄ ꯑꯗꯨꯒ ꯑꯗꯨꯒ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 6ꯇꯒꯤ ꯂꯥꯛꯑꯒ 10ꯐꯥꯎ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯁꯤꯗꯒꯤ ꯒꯦꯝ ꯁꯥꯟꯅꯕꯁꯤꯅ ꯅꯣꯡꯉꯥꯟꯕꯁꯤꯐꯥꯎ ꯑꯗꯨꯝ ꯁꯥꯟꯅꯕꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯃ ꯂꯩꯔꯝꯕꯅꯤꯅꯦ ꯀꯩꯅꯣꯒꯤ ꯁꯤꯗꯤꯗꯒ ꯁꯥꯟꯅꯕꯤꯗꯣ ꯑꯗꯨꯝꯕꯗꯣ ꯁꯨꯝ ꯉꯥꯎꯔꯛꯑꯦ ꯒꯦꯝꯗ ꯌꯥꯝꯅ ꯏꯗꯤꯛ ꯑꯣꯏꯔꯛꯑꯦ ꯒꯦꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩ ꯑꯗꯨꯗꯒꯤꯗꯤ ꯒꯦꯝꯁꯤꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯟꯅꯕ ꯐꯪꯉꯛꯇꯕꯅꯤꯀꯣ ꯑꯗꯒꯤ ꯑꯩ ꯁꯥꯟꯅꯈꯤꯗꯕꯅꯤ ꯑꯗꯨ ꯕ꯭ꯔꯣꯒꯤ ꯍꯧꯖꯤꯛ ꯐꯥꯔꯃꯔ ꯂꯩꯔ ꯃꯃꯤꯠ ꯑꯩꯅ ꯊꯣꯜꯂꯤꯁꯤ ꯅꯠꯇꯕꯤꯗ ꯕ꯭ꯔꯣꯒꯤ ꯐꯥꯔꯝꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯏꯟꯀꯝ ꯀꯌꯥꯃꯨꯛꯀꯤ ꯂꯥꯛꯀꯦ ꯅꯣꯡꯃꯗ ꯆꯍꯤ ꯅꯠꯇꯕꯤꯗ ꯅꯣꯡꯃꯗ ꯃꯤꯅꯤꯃꯝꯗ ꯑꯩꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯄꯥꯕꯗꯀꯣ 1000ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯁꯤꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯗꯨ ꯕ꯭ꯔꯣ ꯁꯤ ꯇꯧꯕꯁꯦ ꯈꯣꯠꯄ ꯐꯥꯔꯝ ꯐꯖꯅ ꯕ꯭ꯔꯣꯅ ꯇꯧꯗꯅ ꯒꯦꯝ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯨꯝ ꯕ꯭ꯔꯣꯅ ꯀꯩ ꯍꯥꯏꯅꯤꯡꯒꯦꯕ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗ ꯍꯧꯖꯤꯛ ꯃꯥꯡꯊꯣꯛꯇ ꯂꯩꯔꯤꯕ ꯑꯃ ꯇꯧꯔ ꯂꯩꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯣꯅ ꯁꯨꯝ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯉꯝꯒꯅꯤꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯍꯥꯏꯗꯤ ꯃꯣꯏ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯩꯀꯥꯁꯤꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯑꯗꯩ ꯅꯨꯄꯤ ꯀꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯀꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯂꯥꯛꯇꯧꯕ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯇꯧꯕꯇꯗꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯥꯡꯍꯟꯗꯕꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯌꯨꯝꯗ ꯂꯩꯔꯦꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯁꯥꯁꯦ ꯂꯣꯏꯕꯅꯤ ꯈꯪꯗꯦ ꯍꯣꯏ ꯂꯣꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯈꯔꯦꯀꯣ ꯀꯩꯅꯣꯒꯤ ꯀꯌꯥꯅꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗ ꯏꯆꯤꯜ ꯏꯅꯥꯎꯔꯥ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ 3 ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯕ꯭ꯔꯣꯅ ꯍꯣꯠꯅꯔꯤꯕ ꯐꯥꯔꯝꯁꯦ ꯁꯤꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯃꯥꯡꯕ ꯈꯣꯠꯄꯁꯨ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯃꯥꯡꯕ꯭ꯔꯥ ꯀꯥ ꯍꯦꯟꯅ ꯇꯣꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯕ꯭ꯔꯥ ꯃꯥꯡꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯡꯕꯁꯦ 100ꯒꯤ ꯃꯅꯨꯡꯗ 95% ꯃꯨꯛꯀꯤ 95% ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯇꯣꯡꯕꯅꯦꯕꯀꯣ 5% ꯃꯨꯛꯇꯤ ꯃꯥꯡꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯖꯕꯅꯤꯗꯅ ꯃꯥꯡꯗꯅꯕꯗꯨꯁꯨ ꯏꯁꯥꯅ ꯍꯣꯠꯅꯖ ꯇꯥꯔꯦ ꯑꯗꯨ ꯉꯝꯅꯟꯕꯀꯣ ꯑꯗꯨ ꯐꯥꯔꯝꯁꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯒ ꯑꯗꯒꯤ ꯕ꯭ꯔꯣꯒꯤ ꯏꯃꯥ ꯏꯄꯥ ꯏꯌꯥꯝꯕꯁꯤꯡ ꯄꯨꯂꯞ ꯍꯣꯠꯅꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯇꯧꯔꯒ ꯍꯣꯠꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯣ ꯈꯛꯇꯅ ꯍꯣꯠꯅꯕ꯭ꯔꯥ ꯀꯩꯅꯣꯁꯦ ꯐꯥꯔꯝꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯅꯦ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯇꯧꯔꯒ ꯍꯟꯗꯛ ꯑꯩꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃ ꯆꯦꯂꯦꯟꯖ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯩ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯄꯨꯂꯞ ꯍꯔꯥꯎ ꯍꯥꯏꯗꯤ ꯑꯩꯅ ꯃꯥꯏꯔꯦꯟ ꯊꯥꯅꯤꯡꯉꯁꯨ ꯑꯩꯅ ꯐꯖꯅ ꯃꯥꯏꯔꯦꯟꯗꯣ ꯊꯥꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯅ ꯍꯦꯞꯄꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯕ꯭ꯔꯣꯁꯦ ꯁꯤꯒꯤ ꯐꯥꯔꯝꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯦꯅ ꯈꯪꯕ꯭ꯔꯥ ꯑꯇꯣꯞꯄ ꯑꯦꯝꯒꯗꯤ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯇꯣꯞꯄ ꯑꯦꯝꯁꯦ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯐꯥꯔꯝ ꯇꯧꯕꯗ ꯑꯣꯏꯅ ꯂꯩꯍꯧꯕꯒꯤ ꯑꯦꯝꯁꯦ ꯑꯇꯣꯞꯄ ꯑꯦꯝꯁꯤ ꯀꯔꯤꯅꯣ ꯂꯩ ꯍꯥ ꯑꯇꯣꯞꯄ ꯑꯦꯝꯁꯤ ꯀꯔꯤꯅꯣ ꯕ꯭ꯔꯣꯒꯤ ꯁꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯦꯝ ꯇꯧꯅꯤꯡꯕ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦꯍꯦ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ ꯐꯥꯔꯃꯔꯒꯤꯁꯤ ꯇꯧꯔꯤꯁꯦ ꯁꯔꯀꯥꯔꯗꯒꯤ ꯀꯩꯀꯩ ꯑꯃ ꯂꯥꯛꯄꯗꯤ ꯌꯥꯎꯕ꯭ꯔꯣ ꯁꯔꯀꯥꯔꯗꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯀꯣ ꯁꯤꯡꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯁꯔꯀꯥꯔꯒꯤ ꯏꯁꯀꯤꯝ ꯀꯩꯀꯥ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯟ ꯀꯩꯀꯥꯁꯤꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯄꯥꯝꯃꯨꯗꯔꯦꯕꯀꯣ ꯍꯥꯏꯗꯤ ꯂꯧꯔ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯗꯤ ꯁꯤꯟꯅꯗ꯭ꯔꯦ ꯑꯩꯅ ꯑꯗꯣ ꯁꯤ ꯕ꯭ꯔꯣꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯂꯞ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯃꯥꯏꯅꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯕ꯭ꯔꯣꯒꯤ ꯍꯣꯕꯤꯁꯤ ꯀꯔꯤꯅꯣ ꯕ꯭ꯔꯣꯒꯤ ꯍꯣꯕꯤ ꯑꯩ ꯍꯣꯕꯤꯁꯦ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯕꯤ ꯆꯥꯏꯁꯦ ꯊꯕꯛ ꯁꯨꯕꯁꯦ ꯑꯣꯏꯇꯥꯔꯦ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯕ꯭ꯔꯣꯒ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯣꯅꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯃꯌꯥꯝ ꯑꯃꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯕ꯭ꯔꯣꯗꯒꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯂꯣꯏꯖꯜꯂꯛꯄ ꯑꯣꯏꯅ ꯕ꯭ꯔꯣꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯣ
ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯀꯩꯅꯣ ꯑꯊꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯒꯤ ꯍꯥꯏꯗꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯊꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯂꯥꯞꯈ꯭ꯔꯕ ꯐꯥꯔꯃꯔ ꯂꯩꯔꯝꯕ ꯃꯤꯐꯥꯎ ꯎꯅꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯗꯩꯗꯤ ꯁꯤꯌꯔ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯕ ꯍꯩꯖꯕꯁꯨ ꯅꯠꯆꯗꯦ ꯉꯥꯡꯕꯁꯨ ꯍꯩꯖꯕ ꯀꯟꯅ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯗꯨꯅ ꯋꯥ ꯍꯥꯏꯕꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟꯗ ꯆꯨꯝꯊꯣꯛꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯧꯖꯒꯦ